अहानबमक्तदा ख्वाई मयामबु तरामना ओक्चबलोइना इकोकनोनो खुरुमजरी ngasisu mahusagumna anawu wari macha amakak pudura lakchari wari macha sigi mamingna halakpa wari macha sigi aibana sarchana nungthombani hojik mayam punna wari macha si taminarasi karam tawre naha ki thawak haidubo yadre handak si yoktre adudi sendo handokpiro hairo hoi sel thoba chatli pangchata chatli karimata phone tade mahajona sel thawi pangthawlu thawi Sendoina seleb asum masum on kalai ibol tawfom amata khangde ngasi mangani sigi manungda yum hingkol dukon thadoknaba mama masada hairami mahajona numidang kuding ibol pangchata chatli ahing su thengna hanjalai yahau thengna hawgali haiba ngangbada karimatana sungde mama na piruk kingoi ayuk chut pathiroi pat komdagi Madu nungdhin kaithen yoloraga nongmagi mama masagi sara wana tali tawphom lakphom sukang khangde ibol punchibu mahau onthokna yaudna khalai numron na bana asum masum wang khalai asum masum nungai khalai masa masu yangkol ama thabaksu mathang tawsilai ahing nungthin numidang khaidana mina ngarang tillai lakhimina ororo hajali punchibu onthokna marek mahau thokna hingbagum ui ibol mama masagi imungdu tarai tumit phawo paide mayang kanglaba hangdong arangbi amakak leijai madusu halakhidre yumlo nabagi lukha komna kunduna mabuk thanana bo khona hawadu nongma ibol na uki leitum paiduna talubadagi adum halakhidre makhogi laira khangpoktuda amata pokchaba masa ibolbu mitik phawdang tamanbada lawai luren tanglebi sakhina nongmudi khangba ngamdaduna macha nupaduda haiki ibol nahakpu adumna sum leibadi khak yaroi sarkar gi thabak phangdrabasu pat kong kumduna singman chatuna kari no talbasu yai namanaba kaya su tanari sarkar gi thabak phangde haiduna nongmui sara anidi lepa khak yade imagi iteng khardang orbasu pangu mamana hanna haiki wai singni Madugi ona taina bada nongmadi ibol yumda halakhidre adumak halakhidre sakhina nungti nimit khudingi kaithendagi kumlaklaga pudon mari chawna thangkatuna thongana machabu ngaijai waraklaba matamda kamna changlaklaga tumthai mamang maha kaya nungaite mikak khangtok thui athapada hui makhon tarakpada puk hogwali macha laklama le haiduna pudon chukhuladuna thong hangtoklaga ngaijai Mangon okhong tienda ngaraduna halaktraba masabu ngaina jingkai hiduk ulakhiba ahing masing khanglakidre laibak chawbi sakhigi awaba kanana su saruk yabikhide lekaina jibon ngangna batarai ibol matangi yawlo yawkhre mama si soiraroi nongmadi sibagi seichaba masibu achuba mak oirigadra sakhina khali arepa pawri khak khangba ngamdri nongma haukhibana sahi onkhre nongma athengba ahing amada sakhigi laira khambokta thong thilei sak olaba yawloi kharna sakhi thong hangtuktuna thorai kana no isa singdi ima aikhoi maruk ibolna tharakpani aikhogi nungsirab maruptuna imagi mafamda sinabiu haiduna poyom sima pibirai kadai aigi isa ibolbu hinglibra Madi kadai dalai mapangan sol bi mama ibu kari warau bulai duna mana sukui basi pau I pirakti bano ima mak athapa mirei bak talairi punamak yai fari ima su yai fabu obiyo nong ma amuk laksage panthaba yadaba thaba khara lairi nasa singsu yaujarage karimata nena tanaramdana sakhangdaba singdo amam balakta tinkhre Kapa makai kaplo batungda sakhina matharangda koliba machana pirakpa poyom modu ningsinglai imungda tamna changsilaga podongi mainganda poyom modu thoktuna yengi asamba phiron khara amasung lupa chawnga ibol imagi ibungo ibol nahak hingdana imagi mani nahak na pirakpa khudon pochingche ima pamde
Imana pamjabadi nahangna aigi mitki mani ojabaduni imagi ibol. Tolabi sakhidu leimaidu wanthakre. Masana tharakpa poyom adubudi mathanungda chetna konsinjai. Matam khara best year 10 tauruba ibol. Mama leipaki seba tonanaba thorokle hainadi takiba kuire. Adubu machagi chalok saktamdi nongmatasu ngasi phawbasida sakhina ujaba phangdri. Machaga chelok saktamnaba kayabu uraga sakhigi thamoi petarai. Machadu kari charangani, kari thaklangani, kadaida tumnangani khanbatana magi nongmagi mathaudang oirakle. Ahing kaya mingchen khangduna machabu halakpa ngairi. Marakta sakhigi mafamda machana mateng oinanaba sel khara aronba marupsingi mateng lawduna tharai. Sakhina makoisingdo amatta kaithoktuna thami. Machana pirakpa senpham machagi luhongnabagidamagta mama oibigi asana tungsanjari. Ma masagidamaktadi nongmagi piruk kengoi tharoi chingja apangba khara thiruraga madu yolaga hentokna chara nongkhonajai. Mathang pau tarai magi macha ibol yamna chaure. Makhada khongloi chama mana kujing oiduna ille. Magi yathang amada mi amagi thawai kanba ngamle. Magi asukpa mieng amatangda mi kayagi thawai manganba ngamle. Magi aronba minglen tabada kinabana thak ningnare. Aigi isanabo lairabi kana lejadrabi tusolabi aigi isanabo. Malem sida paiba tumit phawban usit pidraba aigi isanabo. Lairabi mamagi matambagla saukhiba segairaba phadi pharana yomduna pakhang sare phakhiba adugumba aigi isana ngasi phamthon karaba. He akanba pokpi mama aina ngasi karigi asuk pidona leifam thokpage. Ningsinglai nongmo machana hairamba waising. Ima nachagi pambom pangan charokle. Karigi imana pidona hingani. Ngasi aigumba pidolaba sanggalajaraba kayagi sufam nofam pibiu haiduna lupa koktong pirabasu khongpang kaktokduna tanthok pirakli. Aigumba mamal yaudraba macha kayabudi taramda kaurini. Minai yoling chanlabi imana madubudi thabak nattabrani ima. Machagi waisingdugi artha ahal oiribi mamaduna ngasita artha khanglakpagum tawrakli. Ahing athengba kaya amamba maraktagi sapongnarakpa ningtam lanmi kaya na laktuna sakhigi mafamda ahanba maktada mangak nono khurumjai. Machana tamlakpa kudol kaya katlei. Akanba pokpi ima kuina punsi nungsangna yaifaba oibiyu. Adubu awa nungai wari wakhong amatangsu thamoi lakanungdagi phongtok channabagi tanjadadi pibiramde. Hektamok mangki aronba saktamsingdu amamba marakta swai. Akanba macha pokjabagi chauthokjarabi sakhi ngasidi yumlonnaba inakhunbasingna tathi tawoina tawbiramadu lekre. Mabu uraga ki tukatjabagum hangoibagum tawba mahausaga manadaba mawong matau kaya urakle. Sel kanna thoramba mahajon lakhidre. Yum puklagani kihalamba mawa mapaw takhidre. Thawk hapangamdana sel charamba pham taraba mantri makhongna thongna nongma athengba ahingda laktuna lairabi sakhigi makhongda turaduna mabu amukta ngakpiu haiduna sendoi konana lauruba senpham handorokle. Hantoklaba senpham puduna mapuroibana thambiramba lauri yumpham mahajongi mafamdagi hantoklure. Mahajonasu magi selek khaktang lahoraga inakhiba dalin sakhi mafamda sinarakle. Ngasidi macha pokjarobagi mahai yalabi sakhina machagi photobu koladuna hingna kapcharai. Asini dana isa pokjarobagi mahai pele. Ngasidi lairabi oijarabasu kampokta leijarabasu punsigi telaba mikupasida phangjariba miyoiba amagi salman asiputani miyoiba amana miyoiba amagi mafamdagi pamjariba asidagi henba ai karisu pamjade. Nongma sifaina magi kampokta kuselli mau wahang paungki sakhinasu khumjaki asumba khibi adugi tung sakhi oire sifai singi yeknaba. Sakhi maira paibigi presidenti
ꯂꯂꯣꯟꯕ ꯃꯆꯦꯠ ꯂꯩꯄꯥꯛꯀꯤ ꯁꯦꯕꯥ ꯇꯧꯔꯛꯂꯦ꯫ ꯃꯥꯒꯤ ꯇꯨꯡ ꯃꯩꯔꯥ ꯄꯥꯏꯕꯤ ꯆꯥꯝꯃ ꯆꯥꯝꯃꯅ ꯂꯦꯞꯂꯤ꯫ ꯃꯇꯝꯒꯤ ꯌꯥꯑꯣꯟꯂꯣꯏ ꯈꯨꯗꯤꯡꯅ ꯃꯥꯕꯨ ꯌꯥꯏ꯫ ꯁꯤꯐꯥꯏꯒ ꯃꯥꯌꯣꯛꯅꯔꯕ ꯃꯇꯝꯗꯇ ꯈꯪꯂꯛꯏ ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔꯕꯤ ꯃꯩꯇꯩ ꯂꯩꯃꯁꯤꯒꯤ ꯃꯒꯨꯟ ꯑꯗꯨꯅ ꯃꯈꯣꯏꯅ ꯌꯥꯖꯩ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯤ ꯁꯥꯈꯤꯅꯤ꯫ ꯃꯥꯃꯨꯛ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯂꯩꯕꯤꯕꯨ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ ꯃꯥꯂꯦꯝꯁꯤꯒꯤ ꯅꯨꯄꯤ ꯂꯛꯇ꯫ ꯆꯍꯤ ꯈꯔꯒꯤ ꯇꯨꯡꯗ ꯂꯩꯄꯥꯛ ꯑꯁꯤꯗ ꯌꯥꯑꯣꯟꯂꯣꯏꯁꯤꯡꯒꯤ ꯏꯔꯥꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯁꯤꯜꯂꯛꯈꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯋꯥꯔꯤꯇꯅ ꯄꯥꯎꯆꯦꯒꯤ ꯂꯩꯃꯥꯏ ꯈꯨꯗꯤꯡ ꯊꯜꯂꯦ꯫ ꯑꯌꯨꯛꯀꯤ ꯆꯥ ꯍꯣꯇꯦꯜꯁꯤꯡꯒꯤ ꯅꯣꯡꯃꯒꯤ ꯋꯥꯍꯧꯗꯣꯛ ꯃꯁꯤꯇꯅ ꯑꯣꯏꯔꯦ꯫ ꯇꯅꯧ ꯇꯅꯧꯔꯤꯕ ꯅꯍꯥꯔꯣꯟ ꯀꯌꯥ ꯀꯌꯥ ꯃꯁꯤꯡ ꯅꯥꯏꯗꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯁꯤꯈꯤꯕꯒꯤ ꯋꯥꯔꯤ ꯂꯣꯏꯕ ꯅꯥꯏꯗꯦ꯫ ꯃꯆꯥ ꯀꯥꯏꯅꯔꯕꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯤꯀꯞꯈꯣꯜ ꯃꯩꯇꯩꯕꯥꯛꯇ ꯂꯦꯞꯄ ꯂꯩꯇꯦ꯫ ꯑꯉꯥꯡꯕ ꯃꯣꯡꯐꯝꯒꯤ ꯅꯤꯡꯁꯤꯡ ꯐꯨꯔꯥ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯈꯨꯗꯤꯡ ꯃꯁꯤꯡ ꯅꯥꯏꯗꯅ ꯁꯥꯒꯠꯅꯔꯛꯏ꯫ ꯑꯃꯔꯣꯝꯗ ꯁꯔꯀꯥꯔꯒꯤ ꯀꯔꯃꯆꯥꯔꯤ, ꯀꯔꯕꯥꯔꯋꯥꯂꯥ, ꯊꯤꯀꯥꯗꯥꯔ, ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔ, ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯆꯧ ꯑꯆꯧꯕ ꯁꯦꯟꯐꯝꯒꯤ ꯗꯤꯃꯥꯟꯗ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯇꯨꯐꯝ ꯆꯥꯐꯝ ꯊꯕꯛ ꯁꯨꯐꯝ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯁꯦꯜ ꯗꯤꯃꯥꯟ ꯇꯧꯔꯛꯂꯤꯕ ꯌꯥꯑꯣꯟꯂꯣꯏꯁꯤꯡ ꯑꯃꯗꯤ ꯁꯦꯜ ꯄꯨꯊꯣꯛꯇꯨꯅ ꯄꯤꯒꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕ ꯀꯌꯥ, ꯈꯟꯅ ꯆꯩꯅꯕ, ꯍꯥꯠꯅ ꯁꯨꯅꯕ ꯀꯌꯥꯁꯨ ꯌꯥꯎꯅꯔꯛꯂꯦ꯫ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯁꯦꯟꯊꯣꯛ ꯌꯥꯝꯖꯗꯕ ꯀꯌꯥꯗꯁꯨ ꯗꯁꯥꯒꯤ ꯃꯄꯥꯟ ꯇꯥꯡ, ꯅꯨꯡꯁꯤꯅꯗꯕ ꯀꯌꯥꯒꯤ ꯀꯂꯛ ꯃꯤꯠꯌꯦꯡꯆꯪ ꯍꯨꯟꯖꯤꯟꯕꯤꯕꯗꯒꯤ ꯑꯔꯨꯝꯕ ꯄꯣꯠꯂꯨꯝ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯀꯌꯥꯁꯨ ꯊꯣꯝꯒꯠꯄꯤꯕ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯃꯇꯝꯒꯤ ꯅꯨꯡꯁꯤꯠꯅ ꯍꯨꯝꯂꯛꯄꯗ ꯂꯥꯟꯖꯦꯟꯅꯔꯕ ꯀꯌꯥꯁꯨ ꯃꯔꯟ ꯃꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯀꯥꯏꯊꯣꯛꯅꯗꯨꯅ ꯃꯇꯝꯒꯤ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯃꯥꯌꯣꯛꯅꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯂꯩꯄꯥꯛꯀꯤ ꯅꯤꯈꯟ ꯆꯣꯡꯊꯣꯔꯛꯂꯤꯕ ꯌꯥꯑꯣꯟꯂꯣꯏꯒꯤ ꯃꯥꯏꯈꯨꯝ ꯎꯞꯁꯤꯟꯗꯨꯅ ꯂꯥꯟꯅ ꯃꯤꯒꯤ ꯃꯔꯜ ꯂꯨꯠ ꯇꯧꯕ, ꯒꯥꯔꯤ ꯂꯥꯛꯄ ꯃꯨꯟꯕ, ꯅꯨꯡꯁꯤꯅꯗꯕ ꯅꯨꯡꯉꯥꯏꯅꯗꯕ ꯃꯔꯝ ꯈꯔꯒꯤꯗꯃꯛ ꯃꯤꯕꯨ ꯃꯃꯜ ꯂꯩꯇꯅ ꯍꯥꯠꯄ ꯇꯨꯞꯄ ꯀꯌꯥ ꯑꯃꯁꯨ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯔꯛꯂꯤ꯫ ꯃꯈꯣꯏꯕꯨꯁꯨ ꯑꯃꯨꯛ ꯊꯤ ꯍꯨꯝꯗꯨꯅ ꯑꯆꯨꯝꯕ ꯄꯥꯝꯕ ꯌꯥꯑꯣꯟꯂꯣꯏꯁꯤꯡꯅ ꯍꯥꯠꯄ, ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯕꯅꯆꯤꯡꯕ ꯆꯠꯊꯔꯛꯂꯤ꯫ ꯄꯨꯝꯅꯃꯛꯁꯤꯒꯤ ꯐꯣꯜꯅ ꯅꯣꯡꯃ ꯀꯥꯡꯗꯅ ꯄꯥꯎꯆꯦꯒꯤ ꯂꯩꯃꯥꯏꯗ ꯁꯛꯇꯝꯒ ꯀꯣꯟꯅꯅ ꯐꯣꯡꯅꯔꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯃꯆꯥꯒꯤꯗꯃꯛ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯑꯅꯤꯗ ꯎꯪꯗꯨꯅ ꯂꯩꯖꯔꯤꯕꯤ ꯁꯥꯈꯤ ꯄꯥꯎꯆꯦꯁꯤꯡꯗ ꯐꯣꯡꯂꯛꯂꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯃꯥꯒꯤ ꯃꯆꯥꯒꯤ ꯃꯔꯝꯗ ꯌꯥꯎꯕ꯭ꯔꯥ ꯇꯠꯇꯅ ꯌꯦꯡꯖꯩ, ꯍꯪꯖꯩ꯫ ꯅꯣꯡꯃꯗꯤ ꯑꯊꯥꯞꯄ ꯆꯤꯡꯅꯨꯡ ꯑꯃꯗ ꯁꯤꯐꯥꯏꯁꯤꯡꯒ ꯌꯥꯑꯣꯟꯂꯣꯏꯁꯤꯡꯒ ꯑꯀꯟꯕ ꯈꯨꯠ ꯊꯣꯛꯅꯔꯛꯄꯒꯤ ꯄꯥꯎꯅ ꯂꯩꯄꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯋꯥ ꯋꯥ ꯂꯥꯎꯅꯔꯛꯈꯤ꯫ ꯋꯥꯐꯝꯗꯨ ꯃꯟꯇ꯭ꯔꯤ ꯑꯃꯒꯤ ꯏꯃꯨꯡꯒꯤ ꯋꯥꯍꯧꯗꯒꯤ ꯑꯣꯏꯅ ꯇꯧꯈꯤ꯫ ꯂꯨꯄꯥ ꯂꯥꯈ 30ꯒꯤ ꯗꯤꯃꯥꯟꯒ ꯃꯔꯤ ꯂꯩꯅꯅ ꯀꯨꯏꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯄꯗꯒꯤ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯑꯃ ꯀꯤꯗꯅꯦꯞ ꯇꯧꯈꯤ꯫ ꯃꯗꯨꯕꯨ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯗ ꯃꯩꯔꯤꯛꯄꯤꯗꯒꯤ ꯃꯩꯖꯥꯎꯄꯤ ꯍꯧꯈꯤꯕꯒꯤ ꯋꯥꯐꯝꯅꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟꯗ ꯁꯔꯀꯥꯔꯒꯤ ꯁꯤꯐꯥꯏ ꯀꯌꯥ, ꯌꯥꯑꯣꯟꯂꯣꯏꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯊꯋꯥꯏ ꯊꯥꯅꯈꯤꯕꯒꯤ ꯋꯥꯐꯝ ꯅꯣꯡꯃ ꯀꯥꯡꯗꯅ ꯄꯥꯎꯆꯦꯒꯤ ꯂꯩꯃꯥꯏ ꯊꯟꯅ ꯊꯟꯅ ꯐꯣꯡꯅꯔꯛꯂꯤ꯫ ꯈꯔꯅꯤꯒꯤ ꯇꯨꯡꯗ ꯅꯣꯡꯃ ꯂꯥꯏꯔꯕꯤ ꯁꯥꯈꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥ ꯏꯕꯣꯜ ꯆꯍꯤ ꯀꯌꯥꯒꯤ ꯇꯨꯡꯗ ꯃꯥꯒꯤ ꯂꯥꯏꯔ ꯈꯥꯡꯄꯣꯛꯇ ꯍꯜꯂꯛꯂꯦ꯫ ꯑꯍꯥꯟꯕ ꯎꯔꯨꯕꯗ ꯃꯥꯒꯤ ꯃꯆꯥꯗꯨꯅꯤ ꯍꯥꯏꯕꯕꯨ ꯀꯥꯎꯔꯨꯔꯦ꯫ ꯃꯄꯣꯞ ꯃꯇꯥꯡ ꯐꯅ ꯏꯟꯈꯠꯂꯛꯂꯤꯕ ꯄꯨꯞ ꯄꯨꯞ ꯂꯥꯎꯔꯕ ꯃꯁꯥ ꯁꯤꯟꯕ ꯊꯨꯡꯅ ꯆꯣꯔꯐꯣꯟ ꯃꯆꯨꯒꯤ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯂꯤ꯫ ꯃꯈꯜ ꯃꯈꯥꯒꯤ ꯕꯤꯂꯥꯏ ꯔꯤꯕꯣꯟꯅ ꯊꯕꯥꯛ ꯂꯦꯡꯖꯨꯝ ꯄꯥꯝꯕꯣꯝꯗ ꯉꯥꯟꯊꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯕ ꯃꯆꯥꯒꯤ ꯃꯊꯋꯥꯏꯗ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯃꯥ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯝꯂꯦ꯫ ꯁꯥꯈꯤꯅ ꯈꯟꯖꯕꯅꯤ ꯂꯦꯝꯍꯧꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡꯗꯨꯅ ꯆꯍꯤ ꯀꯌꯥꯒꯤ ꯇꯨꯡꯁꯤꯗ ꯃꯥꯒꯤ ꯃꯜꯂꯕ ꯂꯥꯏꯔ ꯈꯥꯡꯄꯣꯛꯇ ꯍꯜꯂꯛꯂꯦ꯫ ꯃꯗꯨꯕꯨ ꯀꯣꯜꯂꯗꯨꯅ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡꯕꯨ ꯌꯦꯡꯂꯒ ꯁꯥꯈꯤꯅ ꯀꯞꯄꯒꯤ ꯃꯍꯨꯠꯇ ꯃꯃꯣꯟ ꯅꯣꯛꯂꯛꯂꯦ ꯍꯥꯏꯔꯛꯏ꯫ ꯆꯠꯂꯣꯀꯣ ꯏꯃꯥꯒꯤ ꯑꯊꯧꯕ, ꯃꯤꯑꯣꯏꯕꯒꯤ ꯖꯠ ꯉꯥꯛꯅ ꯅꯪꯅ ꯉꯁꯤ ꯆꯠꯈꯤꯕꯁꯤꯗ ꯅꯃꯥ ꯑꯩ ꯀꯞꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯊꯤꯉꯝꯗ꯭ꯔꯕ ꯃꯤꯂꯨꯒꯤ ꯄꯤꯔꯥꯡꯗꯨꯗꯤ ꯃꯔꯤ ꯃꯔꯤ ꯆꯤꯟꯊꯔꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫